ꯌꯨꯝ ꯌꯧꯕꯒ ꯑꯣꯀꯦꯟ ꯃꯥꯡꯒꯣꯟꯒꯤ ꯁꯣꯐꯥꯗꯨꯗ ꯉꯥꯊꯔꯒ ꯂꯩ꯫ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯏꯕꯦꯝꯃ ꯆꯪꯂꯛꯇꯨꯅ ꯀꯃꯥꯏꯅ ꯇꯧꯔꯦ ꯇꯥꯃꯣ? ꯑꯩꯅ ꯄꯨꯔꯝꯕ ꯄꯩꯁꯥꯗꯣ ꯍꯥꯟꯅ ꯁꯤꯡꯗ ꯌꯥꯔꯣꯏ꯫ ꯀꯩꯅꯣ ꯁꯤꯡꯂꯝꯗ꯭ꯔꯤꯕꯣ ꯍꯥꯏꯁꯤꯕꯣ? ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯒ ꯁꯤꯡꯗꯧꯔꯤꯒꯦ? ꯑꯗꯨ ꯁꯤꯡꯂꯔꯗꯤ ꯑꯩꯈꯣꯏꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯟ? ꯉꯝꯗ꯭ꯔꯦ ꯃꯣꯏꯗ ꯉꯝꯅꯕ ꯍꯥꯏꯌꯨ꯫ ꯃꯣꯏ ꯇꯥꯃꯣꯁꯦ ꯃꯣꯏ ꯅꯨꯡꯁꯤꯔꯛꯇꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯕꯣ ꯑꯃꯨꯛ? ꯇꯥꯅꯤꯡꯗꯦꯗ ꯃꯃꯥꯅ꯫ ꯑꯩꯅ ꯁꯦꯟꯗꯣ ꯁꯤꯡꯒꯦ ꯍꯥꯏꯔꯝꯂꯕꯅꯤ꯫ ꯂꯥꯛꯂꯤꯕ ꯇꯥꯡ 25ꯗ ꯂꯥꯛꯀꯦ ꯍꯥꯏꯔꯝꯃꯕꯅꯤ꯫ ꯑꯩꯗꯤ ꯌꯥꯎꯍꯜꯂꯛꯀꯅꯨ, ꯃꯣꯏ ꯇꯥꯃꯣꯅ ꯐꯅꯕ ꯁꯤꯜꯂꯨꯀꯣ꯫ ꯑꯩꯅ ꯐꯅꯕ ꯁꯤꯟꯅꯤ꯫ ꯆꯠꯂꯣ, ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯇ ꯄꯨꯊꯣꯔꯛꯎ ꯊꯛꯀꯦ꯫ ꯏꯕꯦꯝꯃ ꯏꯁꯤꯡ ꯂꯧꯕ ꯆꯪꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯇꯣꯝ ꯊꯣꯛꯂꯛꯇꯨꯅ ꯕꯥ, 1Kꯗ ꯄꯤꯌꯨ꯫ ꯀꯔꯤꯒꯤ ꯁꯦꯟꯅꯣ? ꯂꯩꯇꯦ꯫ ꯄꯤꯔꯔꯣꯏ꯫ ꯂꯩꯇꯦ ꯍꯥꯏꯕꯅꯤ꯫ ꯅꯪ ꯅꯨꯡꯇꯤꯒꯤ ꯁꯦꯟ ꯍꯪꯉꯤꯁꯤ ꯀꯥꯏ ꯊꯝꯃꯤ ꯍꯥ? ꯅꯪ ꯀꯌꯥꯝ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯅꯣ? ꯄꯤꯅꯤ ꯄꯤꯔꯣꯏ ꯍꯥꯏꯔꯣ? ꯏꯕꯦꯝꯃ ꯊꯣꯛꯂꯛꯇꯨꯅ ꯄꯤꯅꯤ ꯏꯆꯥꯒꯤ ꯁꯦꯟ ꯏꯃꯥꯅ ꯄꯤꯅꯤ꯫ ꯑꯣꯀꯦꯅ ꯃꯆꯥꯒꯤ ꯒꯨꯂꯤ ꯁꯦꯟ ꯍꯨꯟꯗꯣꯏꯕ ꯍꯥ? ꯏꯆꯥ ꯒꯨꯂꯤ ꯆꯥꯏ ꯀꯅꯥꯅ ꯍꯥꯏꯔꯤꯅꯣ? ꯃꯁꯤꯗꯤ ꯄꯥꯈꯪ ꯑꯣꯏꯕꯒꯤ ꯉꯥꯎꯖꯕꯅꯤ꯫ ꯊꯥꯒꯠꯂꯨ꯫ ꯅꯪ ꯅꯆꯥ ꯀꯟꯈꯠꯂꯨꯀꯣ꯫ ꯃꯁꯤꯗ ꯁꯣꯏ ꯉꯥꯝꯕ ꯌꯥꯎꯔꯕ ꯅꯥꯇꯩ ꯆꯥꯔꯣꯏ ꯃꯃꯥꯅ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯣꯀꯦꯟ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯃꯣꯝ, ꯑꯩꯁꯨ ꯄꯥꯔꯇꯤ ꯂꯩꯌꯦ꯫ ꯏꯕꯦꯝꯃ ꯅꯣꯛꯂꯒ ꯏꯆꯥꯕꯣ, ꯀꯅꯥꯒ ꯄꯥꯔꯇꯤꯅꯣ? ꯑꯩꯈꯣꯏ ꯁꯥꯏ ꯍꯣꯏ ꯃꯃꯥꯟꯅꯕꯒꯤ꯫ ꯅꯨꯄꯤ ꯅꯣꯏ ꯀꯌꯥꯅꯣꯅꯦ? ꯍꯪꯒ꯭ꯔꯄꯣꯠꯅꯤ, ꯃꯤ ꯍꯧꯕ ꯇꯜꯂꯦ꯫ ꯃꯣꯏ 6 ꯂꯥꯛꯀꯅꯤ, ꯅꯨꯄꯤ ꯑꯩꯈꯣꯏ 2꯫ ꯏꯕꯦꯝꯃ ꯃꯆꯥ ꯑꯅꯤꯕꯨ ꯄꯩꯁꯥ ꯄꯤꯗꯨꯅ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯉꯝꯕ ꯏꯃꯨꯡꯗ ꯃꯃꯥꯒ ꯀꯟꯅ ꯈꯟꯅꯔꯤ꯫ ꯂꯤꯛꯄꯗꯣ ꯃꯇꯥꯡ ꯃꯇꯝ ꯂꯩꯕꯅꯤ꯫ ꯄꯥꯝꯃꯨꯏ ꯍꯥꯏꯗꯅ ꯁꯤꯗꯤꯅꯦ ꯍꯨꯏ ꯍꯧꯗꯣꯡꯐꯥꯎ ꯆꯥꯔꯔꯣꯏ꯫ ꯁꯤꯗꯅꯕ ꯈꯔ ꯆꯥꯕ ꯍꯥꯏꯗꯨꯅꯤ꯫ ꯆꯥꯎ, ꯏꯃꯥ ꯅꯇꯣꯝ ꯆꯥꯎ꯫ ꯑꯩꯁꯨ ꯑꯩꯅ ꯊꯣꯛꯄ ꯆꯥꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯉꯝꯕ ꯀꯥꯡꯍꯧ ꯉꯧꯅꯕ ꯃꯆꯜ ꯁꯦꯝꯃꯤ꯫ ꯑꯂꯨꯗꯣ ꯃꯆꯦꯠ ꯑꯃ ꯇꯧꯀꯣ, ꯈꯥꯃꯦꯟꯗꯨꯅ ꯇꯪꯈꯥꯏ ꯑꯃ ꯊꯝꯃꯣ꯫ ꯍꯩꯃ, ꯆꯅꯝꯗꯣ ꯃꯔꯨ 2ꯅ ꯌꯥꯅꯤꯅꯦ ꯅꯪꯕꯣ꯫ ꯉꯝꯕ ꯇꯥꯕꯤꯕꯖꯥꯠ ꯅꯠꯇꯦ, ꯃꯥꯅ ꯊꯣꯛꯄ ꯇꯧꯏ꯫ ꯊꯥꯎꯒꯗꯨ ꯌꯥꯝꯅ ꯍꯩꯔꯒ ꯄꯇꯤ ꯀꯞꯊꯣꯔꯛꯏ꯫ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕ ꯃꯆꯥꯅꯣ ꯑꯁꯤꯕꯣ? ꯍꯞꯇꯥ ꯑꯃ ꯆꯥꯒꯗꯕ ꯊꯥꯎꯁꯦ ꯅꯣꯡꯃꯗ ꯂꯣꯏꯁꯤꯜꯂꯤ ꯍꯥꯏꯕ꯫ ꯏꯃꯥ, ꯄꯣꯊꯥꯔꯨꯔꯣ ꯆꯠꯂꯣ꯫ ꯀꯔꯤꯒꯤ ꯄꯣꯊꯥꯕꯅꯣ? ꯑꯁꯨꯛ ꯄꯪꯍꯧꯕ ꯈꯪꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯅꯪꯕꯣ? ꯉꯝꯕ ꯋꯥ ꯉꯥꯡꯗꯦ꯫ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩ꯫ ꯄꯇꯤꯗꯤ ꯀꯞꯄꯤꯕꯅꯤ꯫ ꯃꯃꯥꯒꯤ ꯃꯇꯧꯗꯨꯗ ꯉꯝꯕꯗꯤ ꯅꯣꯛꯅꯤꯡꯕ ꯑꯃ ꯌꯥꯎꯔꯕꯅꯤ꯫ ꯉꯝꯕ ꯆꯥꯛ ꯇꯣꯛꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯄꯇꯤ ꯃꯆꯥꯅ ꯉꯧꯔꯝꯕ ꯀꯥꯡꯍꯧꯗꯨ ꯌꯦꯡꯂꯒ ꯍꯩꯃ, ꯊꯥꯎ ꯃꯌꯥꯝꯁꯤꯗꯤ ꯂꯣꯏꯔꯦꯗꯅ, ꯑꯩꯗꯤ ꯄꯨꯡꯃꯥꯡ ꯃꯥꯡꯉꯦꯗꯅ꯫ ꯉꯝꯕꯒꯤ ꯃꯄꯥꯁꯨ ꯆꯪꯂꯛꯇꯨꯅ ꯀꯩꯅꯣ ꯃꯃꯥ, ꯆꯥꯛꯈꯨꯝꯗꯨꯗ ꯕꯥꯁꯣꯛ ꯏꯁꯩ ꯊꯥꯗꯔꯤꯗꯨꯅ? ꯌꯦꯡꯉꯣꯕꯁꯦ, ꯍꯞꯇꯥ ꯑꯃꯒꯤ ꯊꯥꯎꯅꯤ, ꯉꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕ꯫ ꯂꯣꯀꯦꯟ ꯅꯣꯛꯇꯨꯅ ꯄꯥꯝꯃꯨꯈꯣꯗꯅ ꯅꯪ ꯌꯥꯝꯅ꯫ ꯆꯥꯕ ꯌꯥꯔꯝꯃꯔꯣꯏ ꯅꯆꯥꯗꯣ꯫ ꯍꯌꯦꯡꯈꯩꯗꯤꯅꯦ ꯈꯥꯏꯗꯣꯛꯂꯒ ꯇꯧꯔꯗꯣꯏꯅꯤ ꯌꯦꯡꯉꯨ꯫ ꯀꯞꯉꯥꯡ ꯉꯥꯡꯂꯒ ꯃꯆꯥꯅ ꯆꯥꯕꯒꯤꯗꯨ ꯂꯣꯏꯁꯤꯜꯂꯦ꯫ ꯂꯣꯏꯔꯒ ꯃꯥꯁꯨ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯉꯥꯟꯊꯣꯏꯁꯨ ꯃꯃꯥꯒ ꯃꯩ ꯇꯤꯛꯂꯒ ꯂꯩ꯫ ꯕꯤꯃꯣꯂꯥꯅ ꯅꯅꯥꯎꯗꯤ ꯇꯨꯝꯈ꯭ꯔꯦ ꯏꯃꯥ꯫ ꯐꯔꯦ꯫ ꯉꯥꯟꯊꯣꯏ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯦ, ꯎꯪꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯀꯩꯗꯧꯔꯒꯦꯅꯦ ꯊꯣꯏ ꯅꯪꯕꯣ? ꯉꯥꯟꯊꯣꯏ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯏꯃꯥ, ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯕ ꯃꯆꯥꯅꯤꯀꯣ꯫ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ? ꯉꯥꯟꯊꯣꯏ ꯇꯞꯅ ꯑꯩꯅ ꯉꯁꯤ ꯕꯕꯥꯗ ꯉꯥꯡꯂꯤꯕ ꯋꯥꯗꯣ ꯀꯩꯅꯣ ꯏꯃꯥ? ꯏꯆꯥꯅ ꯀꯔꯤ ꯑꯁꯣꯏꯕ ꯍꯥꯏꯔꯒꯦ? ꯏꯆꯥꯅ ꯍꯥꯏꯕ ꯂꯣꯏꯅ ꯆꯨꯝꯃꯤ꯫ ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯤꯕ ꯋꯥꯍꯩꯗꯣ ꯏꯃꯥ, ꯏꯁꯣꯔꯅ ꯐꯥꯎꯕ ꯉꯥꯛꯄꯤꯔꯣꯏꯌꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯛ ꯀꯞꯊꯣꯔꯛꯏ꯫ ꯕꯤꯃꯣꯂꯥ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯑꯗꯨꯒꯤꯕꯨ ꯇꯣꯛꯂꯁꯦ, ꯀꯣꯛ ꯆꯤꯛꯅꯕꯅꯤ꯫ ꯏꯆꯥꯗꯤꯅꯦ ꯃꯥꯒꯤ ꯋꯥꯉꯥꯡꯅ ꯉꯥꯡꯕꯅꯤ, ꯑꯗꯨꯗ ꯏꯆꯥ ꯂꯥꯟꯗꯦ꯫ ꯑꯩ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤ꯫ ꯅꯪꯅ ꯆꯠꯂꯒ ꯐꯖꯕ ꯋꯥꯍꯩꯅ ꯏꯆꯥꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯣꯏ꯫ ꯆꯠꯀꯅꯨ ꯊꯣꯏ꯫ ꯉꯥꯡꯁꯅꯨ, ꯐꯨꯁꯅꯨ, ꯃꯆꯥꯅꯤ ꯑꯩ, ꯃꯈꯨꯠ ꯄꯦꯟꯅ ꯋꯥꯔꯛꯁꯅꯨ꯫ ꯕꯤꯃꯣꯂꯥ ꯃꯆꯥꯒꯤ ꯋꯥꯗ ꯊꯤꯡꯉꯨꯗ꯭ꯔꯦ꯫ ꯐꯔꯦ, ꯆꯪꯉꯣ, ꯄꯣꯊꯥꯔꯨꯔꯣ ꯆꯠꯂꯣ꯫ ꯉꯥꯟꯊꯣꯏꯁꯨ ꯆꯪꯈ꯭ꯔꯦ꯫ ꯇꯨꯝꯊꯕ ꯌꯥꯗ ꯎꯪꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯉꯥꯟꯊꯣꯏ ꯑꯌꯨꯛꯇꯨ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯝꯂꯒ
ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯕꯤꯃꯣꯂꯥꯁꯨ ꯆꯪꯂꯛꯇꯨꯅ, ꯊꯣꯏ, ꯏꯃꯥꯗꯤ ꯆꯠꯍꯟꯅꯤꯡꯈꯤꯗ꯭ꯔꯦꯗ꯫ ꯏꯃꯥ, ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ꯫ ꯖꯦꯝꯁꯁꯨ ꯆꯪꯂꯛꯇꯨꯅ, ꯆꯦ, ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯉꯥꯟꯊꯣꯏ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯁꯝ ꯅꯥꯟꯊꯕꯤꯗꯨꯅ, ꯆꯦ ꯊꯕꯛ ꯑꯃ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯗꯣ ꯑꯩꯁꯨ ꯊꯕꯛꯇꯣ ꯈꯪꯖꯒꯦ ꯍꯥꯏꯕ꯫ ꯉꯥꯟꯊꯣꯏ ꯅꯣꯛꯂꯒ, ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯒꯦ꯫ ꯑꯌꯥ, ꯑꯗꯨꯗꯤ ꯑꯩꯁꯨ ꯂꯥꯛꯀꯦ꯫ ꯂꯥꯛꯀꯅꯨꯅ꯫ ꯇꯜꯂꯦ ꯑꯩ ꯂꯥꯛꯀꯅꯤ꯫ ꯕꯤꯃꯣꯂꯥꯅ, ꯏꯆꯥꯒ ꯃꯃꯥꯒ ꯀꯣꯟꯅ ꯑꯃꯨꯛ ꯆꯠꯁꯤ, ꯉꯁꯤꯒꯤꯗꯤ ꯆꯦꯆꯦ ꯃꯇꯣꯝꯇ ꯆꯠꯍꯜꯂꯁꯤ꯫ ꯖꯦꯝꯁ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯂꯩ꯫ ꯇꯜꯂꯦ ꯑꯩ ꯆꯠꯅꯤ, ꯑꯩ ꯕꯕꯥ ꯎꯅꯤꯡꯉꯤ, ꯑꯩ ꯆꯠꯅꯤ ꯍꯥꯏꯁꯤꯅꯤ꯫ ꯉꯥꯟꯊꯣꯏꯅ, ꯍꯣꯏꯁꯦ, ꯂꯣꯏꯁꯤꯜꯂꯨꯔꯣ꯫ ꯖꯦꯝꯁ ꯍꯔꯥꯎꯅ ꯂꯣꯏꯁꯤꯟꯕ ꯆꯪꯈ꯭ꯔꯦ꯫ ꯉꯥꯟꯊꯣꯏꯒ ꯖꯦꯝꯁꯀꯁꯨ ꯃꯄꯥꯒꯤ ꯃꯌꯨꯝꯗꯨ ꯊꯤꯗꯨꯅ ꯂꯥꯛꯏ꯫ ꯑꯀꯣꯟꯕꯗ ꯃꯤꯅ ꯇꯥꯛꯂꯛꯄꯗꯒꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯛꯏ꯫ ꯍꯦꯛ ꯆꯪꯂꯛꯄꯒ ꯑꯣꯀꯦꯟ ꯃꯥꯡꯒꯣꯟꯗ ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯖꯦꯝꯁ ꯍꯔꯥꯎꯅ, ꯕꯕꯥ! ꯑꯣꯀꯦꯟ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯌꯦꯡꯊꯣꯔꯛꯏ꯫ ꯉꯛꯅ ꯃꯆꯥꯅꯨꯄꯥꯗ ꯍꯔꯥꯎꯅ, ꯁꯅꯥ! ꯖꯦꯝꯁꯅ, ꯕꯕꯥ ꯍꯣꯏ ꯌꯨꯝꯂꯣ ꯁꯤꯁꯦ? ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯌꯦ꯫ ꯃꯥꯅꯤ, ꯕꯕꯥꯒꯤ ꯌꯨꯝꯅꯤ꯫ ꯉꯥꯟꯊꯣꯏ ꯇꯞꯅ ꯆꯪꯂꯛꯇꯨꯅ, ꯕꯕꯥ, ꯑꯣꯀꯦꯟ ꯐꯅ ꯁꯥꯎꯔꯕꯁꯨ ꯃꯆꯥꯕꯨꯗꯤ ꯅꯨꯡꯁꯤꯕꯅ ꯁꯥꯎꯕ ꯉꯝꯗꯦ꯫ ꯑꯣꯀꯦꯟꯅ, ꯊꯣꯏ, ꯂꯥꯎ, ꯀꯥꯈꯠꯂꯣ꯫ ꯉꯥꯟꯊꯣꯏ ꯅꯨꯡꯉꯥꯏꯇꯅ, ꯕꯕꯥ, ꯑꯩ ꯕꯕꯥꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯕꯕꯥ, ꯅꯆꯥꯕꯨ ꯑꯄꯪꯕꯤꯅꯤ ꯈꯜꯂꯒ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯕꯕꯥ꯫ ꯏꯆꯥꯅ ꯉꯥꯡꯕꯕꯨ ꯕꯕꯥ ꯀꯔꯤꯁꯨ ꯈꯟꯗꯦꯅꯦ ꯊꯣꯏ꯫ ꯕꯕꯥꯅ ꯂꯥꯜꯂꯨꯕꯅ ꯏꯆꯥꯗ ꯈꯨꯠ ꯊꯥꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯆꯥꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨꯗ ꯕꯕꯥꯅ ꯇꯧꯗꯕ ꯑꯣꯏꯔꯝꯂꯗꯤ ꯕꯕꯥꯅ ꯏꯆꯥꯕꯨ ꯈꯨꯠ ꯊꯥꯔꯝꯒꯗꯕꯅꯤ꯫ ꯕꯕꯥ! ꯖꯦꯝꯁꯅ, ꯕꯕꯥ, ꯃꯃꯥꯇꯣꯟ ꯂꯩꯕ꯭ꯔꯣ? ꯕꯕꯥ, ꯑꯩ ꯃꯃꯥꯇꯣꯟ ꯎꯅꯤꯡꯉꯤ꯫ ꯑꯣꯀꯦꯟ ꯅꯣꯛꯂꯒ, ꯏꯆꯥꯕꯨ ꯃꯃꯥꯇꯣꯟ ꯅꯨꯡꯁꯤꯕ꯭ꯔꯅꯦ? ꯃꯃꯥꯇꯣꯟ ꯎꯗ꯭ꯔꯤ, ꯎꯔꯗꯤ ꯅꯨꯡꯁꯤꯒꯗꯕꯅꯤ꯫ ꯑꯣꯀꯦꯟ ꯅꯣꯛꯂꯒ ꯏꯕꯦꯝꯃꯕꯨ ꯀꯧꯏ꯫ ꯇꯥꯕ꯭ꯔꯥ, ꯃꯃꯥ, ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯃꯥꯡꯒꯣꯟꯗ꯫ ꯏꯕꯦꯝꯃꯁꯨ ꯊꯣꯛꯂꯛꯇꯨꯅ, ꯀꯔꯤ ꯇꯧꯔꯒꯦ? ꯏꯕꯦꯝꯃꯁꯨ ꯎꯔꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯒ ꯅꯨꯄꯥ ꯃꯆꯥ ꯑꯃꯒ ꯂꯥꯛꯄꯗꯨ ꯑꯣꯀꯦꯟꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯣ ꯁꯤꯅ ꯆꯥꯛꯅꯤꯕ ꯂꯥꯛꯏꯁꯦ? ꯖꯦꯝꯁ ꯍꯔꯥꯎꯅ, ꯃꯃꯥꯇꯣꯟ! ꯀꯅꯥꯒꯤ ꯃꯃꯥꯇꯣꯟ? ꯉꯥꯟꯊꯣꯏꯁꯨ ꯃꯥꯡꯒꯣꯟꯗ ꯀꯥꯈꯠꯀꯦ ꯇꯧꯕꯒ ꯏꯕꯦꯝꯃꯅ, ꯉꯥꯏꯈꯣ, ꯀꯥꯔꯛꯀꯅꯨ꯫ ꯉꯥꯟꯊꯣꯏ ꯃꯈꯣꯡꯗꯨ ꯑꯃꯨꯛ ꯊꯥꯡꯗꯩ꯫ ꯑꯣꯀꯦꯟꯁꯨ ꯏꯕꯦꯝꯃꯗ ꯉꯛꯅ ꯌꯦꯡꯉꯤ꯫ ꯏꯕꯦꯝꯃ ꯑꯣꯀꯦꯟꯗ ꯐꯩꯅ ꯌꯦꯡꯂꯒ ꯉꯥꯟꯊꯣꯏꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯤ꯫ ꯏꯕꯦꯝꯃ, ꯀꯔꯤꯅꯤꯕ ꯂꯥꯛꯏꯅꯣ? ꯆꯦꯡꯂꯣ ꯐꯤꯔꯣ? ꯉꯥꯟꯊꯣꯏ ꯃꯄꯥꯗ ꯌꯦꯡꯂꯒ, ꯕꯕꯥ꯫ ꯏꯕꯦꯝꯃꯅ, ꯀꯅꯥꯅꯣ ꯕꯕꯥ ꯍꯥꯏꯕꯕꯣ? ꯅꯪ ꯅꯄꯥ ꯁꯤꯗ ꯂꯩꯕ꯭ꯔꯣ? ꯖꯦꯝꯁꯇꯤ ꯑꯉꯥꯡ ꯑꯣꯏꯕꯅ ꯃꯄꯥꯗ ꯌꯦꯡꯉꯤ꯫ ꯑꯗꯨꯒ, ꯇꯨ, ꯁꯤ ꯑꯩꯈꯣꯏ ꯕꯕꯥꯅꯤ꯫ ꯏꯕꯦꯝꯃ ꯖꯦꯝꯁꯇ ꯌꯦꯡꯂꯒ, ꯅꯪꯅ ꯀꯅꯥꯏ ꯃꯆꯥꯅꯣ? ꯑꯣꯀꯦꯟꯅ, ꯃꯃꯥ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ? ꯃꯁꯤ ꯑꯩꯒꯤ ꯏꯆꯥꯅꯤ꯫ ꯑꯣꯍꯣ, ꯇꯣꯝ ꯑꯃꯗꯤ ꯏꯕꯦꯝꯃꯅ ꯀꯅꯥꯒꯤ ꯃꯆꯥ? ꯃꯈꯣꯏꯁꯨ ꯑꯩꯒꯤ ꯏꯆꯥꯅꯤ, ꯀꯩꯗꯧꯔꯒꯦ? ꯏꯕꯦꯝꯃ ꯃꯉꯛ ꯍꯥꯏꯔꯒ, ꯃꯗꯨ ꯌꯥꯔꯣꯏ, ꯇꯥꯃꯣꯗꯤ ꯑꯩꯒꯤ ꯏꯆꯥꯅꯤꯒꯤ ꯃꯄꯥꯅꯤ, ꯂꯝꯆꯠ ꯁꯥꯔꯝ ꯃꯈꯣꯏꯒ ꯏꯃꯨꯡꯁꯤꯒ ꯃꯔꯤ ꯂꯩꯅꯍꯟꯕ ꯌꯥꯔꯣꯏ꯫ ꯉꯥꯟꯊꯣꯏꯅ, ꯏꯃꯥ꯫ ꯏꯕꯦꯝꯃ ꯏꯃꯨꯡꯗꯒꯤ ꯆꯦꯡ ꯈꯔ ꯂꯧꯊꯣꯛꯂꯒ ꯄꯤ꯫ ꯁꯦ, ꯁꯤ ꯅꯠꯇ꯭ꯔꯣ ꯅꯣꯏꯅ ꯅꯤꯕ ꯂꯥꯛꯏꯁꯦ? ꯉꯥꯟꯊꯣꯏ ꯈꯨꯝꯗꯦ, ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯆꯔꯤ꯫ ꯀꯞꯅ ꯖꯦꯝꯁꯀꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ, ꯅꯥꯎ, ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯖꯦꯝꯁꯅ, ꯕꯕꯥ, ꯑꯩꯈꯣꯏ ꯆꯠꯂꯒꯦꯀꯣ꯫ ꯑꯣꯀꯦꯟ ꯅꯨꯡꯉꯥꯏꯇꯅ ꯃꯆꯥꯗ ꯌꯦꯡꯉꯤ, ꯋꯥꯗꯤ ꯉꯥꯡꯕ ꯉꯝꯖꯗ꯫ ꯖꯦꯝꯁ ꯆꯠꯂꯝꯕꯗꯒꯤ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ, ꯕꯕꯥ, ꯂꯨꯄꯥ 10ꯗꯣ ꯄꯤꯌꯣ꯫ ꯑꯣꯀꯦꯟ ꯃꯆꯥꯗ ꯄꯤꯒꯦ ꯍꯥꯏꯅ ꯄꯩꯁꯥ ꯂꯧꯊꯣꯛꯏ꯫ ꯁꯦ, ꯁꯤꯅ ꯑꯆꯥꯄꯣꯠ ꯆꯥꯎꯀꯣ꯫ ꯖꯦꯝꯁ ꯄꯩꯁꯥꯗꯨ ꯍꯔꯥꯎꯅ ꯂꯧꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯏꯕꯦꯝꯃꯅ ꯃꯨꯟꯗꯨꯅ, ꯅꯣꯏ ꯅꯃꯥꯗꯨꯅ ꯊꯥꯗꯕ ꯄꯩꯁꯥꯔꯣ ꯁꯤꯕꯨ ꯍꯥ? ꯅꯤꯔꯗꯤꯅꯦ ꯄꯤꯔꯤꯕ ꯈꯔꯗꯣ ꯂꯧꯕ ꯀꯩꯗꯧꯒꯦ ꯍꯥ? ꯆꯠꯂꯣ, ꯅꯣꯏ ꯂꯥꯛꯄꯁꯤ ꯇꯥꯎꯕ ꯌꯥꯔꯣꯏ꯫ ꯑꯣꯀꯦꯟꯅ, ꯃꯃꯥ, ꯃꯁꯤ ꯅꯪꯒꯤ ꯅꯕꯨꯛꯊꯣꯛꯀꯤ ꯅꯆꯥ ꯅꯠꯇ꯭ꯔꯕꯁꯨ ꯃꯁꯦ ꯑꯩꯒꯤꯗꯤ ꯏꯆꯥꯅꯤ꯫ ꯃꯄꯥ ꯑꯩꯒꯤ ꯃꯥꯡꯗ ꯑꯗꯨꯒꯨꯝꯕ ꯋꯥꯗꯨ ꯉꯥꯡꯒꯅꯨ꯫ ꯑꯣꯍꯣ, ꯇꯥꯃꯣꯁꯤ ꯏꯆꯥ ꯌꯥꯝ ꯅꯨꯡꯁꯤꯕ꯭ꯔꯣ?
ꯑꯣꯀꯦꯟ ꯈꯣꯟ ꯀꯂꯞ ꯑꯩꯁꯨ ꯃꯤꯅꯤ ꯏꯆꯥ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯉꯦ ꯁꯥ ꯉꯥ ꯐꯥꯎꯕ ꯃꯆꯥꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯂꯦꯡꯕꯤꯈꯤꯕ ꯀꯩꯗꯧꯒꯦ ꯑꯣꯀꯦꯟ ꯃꯆꯤꯟ ꯐꯩꯅ ꯅꯣꯛꯇꯨꯅ ꯑꯩꯅ ꯍꯦꯟꯅ ꯁꯤꯗ ꯂꯩꯅꯤꯡꯗꯦꯅꯦ ꯌꯥꯗꯕꯒꯤ ꯅꯪꯒꯤ ꯏꯖꯠꯀꯤ ꯂꯩꯕꯅꯤ ꯑꯩꯒꯤ ꯀꯔꯤ ꯏꯖꯠ ꯑꯣꯀꯦꯟ ꯁꯥꯎꯅ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ ꯀꯅꯥꯒꯤꯅꯣ ꯍꯥ ꯑꯩꯒꯤ ꯏꯈꯣꯡ ꯏꯈꯨꯞꯔꯨꯝꯕ ꯐꯥꯖꯤꯜꯂꯕ ꯅꯠꯇ꯭ꯔꯣ ꯅꯣꯏꯅ ꯏꯔꯥꯟꯁꯨ ꯂꯩꯇꯅ ꯏꯔꯥꯟ ꯁꯤꯕꯤꯔꯒ ꯏꯆꯥ ꯑꯃꯗꯤ ꯅꯨꯄꯤꯕꯨ ꯀꯥꯏꯅꯍꯟꯕ ꯅꯠꯇ꯭ꯔꯣ ꯈꯔ ꯇꯞꯊꯔꯒ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯇꯨꯅ ꯂꯩꯔꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯅꯄꯨꯔꯣꯏꯕ ꯑꯃꯗ ꯑꯗꯨꯛ ꯆꯥꯎꯈꯠꯇꯕ ꯋꯥꯉꯥꯡ ꯁꯤꯗ ꯍꯥꯏꯅꯕ ꯁꯤꯟꯖꯕ ꯅꯠꯇ꯭ꯔꯣ ꯑꯣꯀꯦꯟ ꯋꯥ ꯑꯃ ꯐꯥꯎꯕ ꯉꯥꯡꯗꯦ ꯑꯣꯟꯊꯣꯔꯛꯄꯗ ꯃꯆꯥ ꯑꯅꯤꯗꯨ ꯂꯩꯔꯝꯗꯕ ꯎꯕꯗ ꯄꯥꯈꯠꯅ ꯁꯅꯥꯃꯇꯨꯝ ꯊꯣꯏ ꯄꯥꯈꯠꯅ ꯊꯣꯡꯒꯥꯟꯗ ꯆꯦꯟꯊꯣꯛꯈꯤ ꯏꯕꯦꯝꯃꯗꯤ ꯐꯤ ꯀꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯣꯀꯦꯟ ꯃꯆꯥ ꯑꯅꯤꯕꯨ ꯀꯔꯣꯝꯗ ꯆꯠꯈꯤ ꯈꯪꯗꯕꯅ ꯈꯥ ꯋꯥꯡꯈꯪꯗ ꯆꯦꯜꯂꯤ ꯈꯔ ꯂꯥꯞꯅ ꯃꯤ ꯃꯌꯥꯝ ꯎꯝꯁꯤꯟꯕꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯤ ꯎꯔꯦ ꯖꯦꯝꯁꯅ ꯃꯆꯦꯕꯨ ꯀꯧꯗꯨꯅ ꯀꯞꯂꯤ ꯉꯥꯟꯊꯣꯏ ꯂꯝꯕꯤ ꯃꯌꯥꯏꯗ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯔꯤꯕꯗꯨ ꯃꯤ ꯈꯔꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯕ ꯂꯥꯡꯂꯤ ꯑꯣꯀꯦꯟ ꯆꯦꯟꯁꯤꯟꯗꯨꯅ ꯃꯆꯥꯕꯨ ꯄꯝꯈꯠꯂꯤ ꯃꯆꯥꯕꯨ ꯃꯇꯝꯄꯥꯛꯇ ꯊꯝꯗꯨꯅ ꯊꯣꯏ ꯏꯆꯥ ꯊꯣꯏ ꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯣ ꯃꯆꯥꯒꯤ ꯃꯃꯥꯏ ꯄꯥꯏꯗꯨꯅ ꯅꯣꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯇꯥꯎꯀꯦꯟꯒꯤ ꯏꯆꯥꯔꯣ ꯃꯥꯅꯤ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯕ ꯇꯧꯁꯤ ꯃꯌꯥꯝ ꯑꯃꯨꯛꯇ ꯃꯌꯥꯝ ꯆꯪꯗꯨꯅ ꯉꯥꯟꯊꯣꯏꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯦ ꯑꯣꯀꯦꯟ ꯃꯆꯥꯕꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕꯗ ꯋꯥꯅ ꯖꯦꯝꯁꯄꯨ ꯄꯝꯗꯨꯅ ꯃꯆꯥꯕꯨ ꯄꯨꯊꯣꯔꯛꯄ ꯉꯥꯏꯔꯤ ꯑꯣꯀꯦꯟꯅ ꯁꯅꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯆꯤꯆꯦꯒꯤꯁꯦ ꯕꯕꯥ ꯒꯥꯔꯤ ꯑꯃꯅ ꯊꯣꯝꯖꯤꯜꯂꯛꯏꯕ ꯑꯗꯨꯒ ꯀꯟꯅ ꯊꯧꯔꯒ ꯆꯠꯈꯤꯕ ꯑꯣꯀꯦꯟ ꯋꯥ ꯉꯥꯡꯗ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯜꯂꯤ ꯏꯕꯦꯝꯃꯗꯤ ꯁꯣꯝꯗ ꯂꯣꯏꯔꯦ ꯑꯃꯨꯛ ꯇꯣꯏꯕ ꯍꯔꯥꯎꯕꯗ ꯕꯦꯝꯃ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯥ ꯕꯕꯥꯗꯤ ꯇꯥꯟꯊꯣꯛꯈ꯭ꯔꯦꯗ ꯑꯦ ꯀꯩꯒꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯃꯥ ꯇꯧꯒꯦ ꯌꯦꯡꯉꯨ ꯅꯃꯥ ꯂꯤꯂꯥ ꯍꯧꯔꯗꯣꯏꯅꯦ ꯌꯦꯡꯉꯨ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯕꯤꯃꯣꯂꯥ ꯃꯆꯥ ꯑꯅꯤꯕꯨ ꯍꯜꯂꯛꯇ꯭ꯔꯕꯗ ꯊꯋꯥꯏ ꯋꯥꯖꯅ ꯊꯣꯡꯒꯥꯟꯗ ꯑꯃꯨꯛ ꯊꯣꯛ ꯃꯥꯡꯒꯣꯟꯗ ꯑꯃꯨꯛ ꯐꯝ ꯇꯧꯔꯤ ꯄꯨꯡ 8ꯗꯤ ꯇꯥꯁꯤꯜꯂꯛꯂꯦ ꯕꯤꯃꯣꯂꯥ ꯀꯞꯆꯗꯨꯅ ꯏꯃꯥꯒꯤ ꯊꯋꯥꯏ ꯅꯆꯤꯟ ꯅꯨꯄꯥꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯏꯃꯥꯗꯤ ꯄꯨꯛꯅꯤꯡꯁꯦ ꯂꯩꯇꯥꯗ꯭ꯔꯦꯅꯦ ꯊꯣꯏ ꯐꯅ ꯊꯦꯡꯂ ꯐꯥꯎꯕ ꯃꯆꯥ ꯑꯅꯤꯕꯨ ꯍꯜꯂꯛꯇ꯭ꯔꯕꯗ ꯀꯔꯝꯅꯗꯤ ꯂꯩꯕ ꯉꯝꯒꯅꯤ ꯊꯦꯡꯂꯕ ꯃꯇꯝꯅꯤ ꯕꯤꯃꯣꯂꯥ ꯑꯀꯤ ꯑꯈꯪ ꯊꯥꯗꯣꯛꯇꯨꯅ ꯃꯆꯦ ꯃꯇꯩ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤ ꯕꯤꯃꯣꯂꯥ ꯍꯣꯏꯒꯤ ꯌꯨꯝ ꯍꯣꯡꯗꯣꯛꯇꯨꯅ ꯂꯩꯕꯅꯤ ꯃꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯌꯨꯝꯗꯨꯗꯅꯤ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯀꯤꯕ ꯈꯪꯗꯕ ꯃꯈꯩ ꯊꯝꯃꯩ ꯑꯃꯠꯇꯁꯨ ꯌꯥꯎꯗꯅ ꯆꯠꯂꯤ ꯌꯨꯝ ꯌꯧꯔꯕꯗ ꯃꯆꯦꯕꯨ ꯀꯧꯖꯩ ꯏꯆꯦ ꯇꯥꯕ꯭ꯔꯣ ꯏꯆꯦ ꯁꯅꯥ ꯊꯣꯛꯂꯛꯇꯨꯅ ꯀꯩꯅꯣ ꯅꯪꯕꯨ ꯊꯦꯡꯂꯀꯥꯟꯁꯤꯗ ꯀꯩ ꯂꯩꯔꯒꯦ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯑꯉꯥꯡꯁꯤꯡꯗꯤ ꯕꯤꯃꯣꯂꯥ ꯇꯞꯅ ꯏꯆꯦ ꯁꯅꯥ ꯄꯥꯈꯠꯅ ꯍꯥꯏꯌꯣ ꯑꯉꯥꯡꯁꯤꯡꯗꯤ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯁꯤ ꯁꯅꯥꯅ ꯕꯤꯃꯣꯂꯥꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯤ ꯁꯣꯐꯥꯗ ꯐꯝꯗꯨꯅ ꯍꯥꯏꯌꯣ ꯏꯆꯦꯗ ꯏꯆꯦ ꯊꯣꯏꯒ ꯏꯕꯨꯡꯉꯣꯒꯗꯣ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯍꯧꯗ꯭ꯔꯤꯌꯦ ꯕꯤꯃꯣꯂꯥꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯕꯗꯨꯗ ꯁꯅꯥꯅ ꯊꯦꯝꯖꯤꯟꯕꯤꯔꯤ ꯍꯩꯃꯥ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯖꯅꯤ ꯀꯩꯗꯧꯔꯒꯦ ꯁꯅꯥꯒꯤ ꯅꯨꯄꯥ ꯑꯣꯀꯦꯟꯒꯤꯅ ꯃꯌꯥꯝꯕ ꯕꯤꯃꯣꯜꯅ ꯑꯩ ꯐꯣꯟ ꯇꯧꯒꯦ ꯑꯣꯀꯦꯟꯗ ꯁꯅꯥꯅ ꯌꯥꯔꯗꯤ ꯑꯝꯇ ꯇꯧꯅꯦ ꯕꯤꯃꯣꯜ ꯑꯣꯀꯦꯟꯗ ꯐꯣꯟ ꯇꯧꯔꯤ ꯑꯣꯀꯦꯟꯁꯨ ꯄꯥꯏꯔꯛꯇꯨꯅ ꯇꯥꯗ ꯑꯉꯥꯡ ꯑꯅꯤ ꯂꯩꯕ꯭ꯔꯣ ꯑꯣꯀꯦꯟ ꯃꯁꯥꯗꯨ ꯂꯩꯇꯥꯗꯕꯒꯤ ꯄꯥꯎ ꯄꯤꯕ ꯀꯥꯎꯕꯅꯤ ꯍꯧꯖꯤꯛꯇ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯇꯥꯗ ꯏꯆꯥ ꯑꯅꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯌꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯇꯥꯗ ꯍꯥꯏꯌꯨꯅꯦ ꯍꯣꯁꯄꯤꯇꯥꯜꯗꯅꯤ ꯂꯩꯔꯤꯕ ꯀꯩꯗꯧꯕ ꯑꯣꯀꯦꯟꯅ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯋꯥꯔꯤꯗꯨ ꯇꯝꯃꯦ ꯕꯤꯃꯣꯜꯅ ꯐꯔꯦ ꯍꯌꯦꯡ ꯂꯥꯛꯑꯒꯦ
ꯕꯤꯃꯣꯜꯅꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯍꯥꯏꯕꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯕꯁꯨ ꯅꯦ ꯇꯥꯅꯗꯤ ꯂꯩꯔꯦ꯫ ꯁꯤꯟꯊꯣꯏꯕ ꯍꯣꯏꯒꯤ ꯌꯨꯝꯅꯤ꯫ ꯇꯣꯝꯕꯤ ꯇꯨꯝꯂꯝꯗꯥꯏꯗꯨꯗ ꯁꯤꯟꯊꯣꯏꯕꯗ ꯇꯥꯅ ꯇꯥꯅ ꯂꯛꯅꯔꯤ꯫ ꯑꯩꯅ ꯈꯪꯕ ꯑꯣꯏꯔꯗꯤ ꯐꯩ ꯐꯠꯇꯦ ꯍꯥꯏꯕꯤꯒꯦ ꯇꯧꯕꯅꯤꯗ꯫ ꯁꯤꯟꯊꯣꯏꯕꯅ ꯍꯣ ꯑꯩ ꯂꯣꯏ ꯈꯪꯖꯕꯗꯣ ꯋꯥꯕꯤꯌꯨ ꯍꯥꯏꯗꯤꯌꯦ꯫ ꯔꯥꯅꯤ ꯃꯆꯥꯕꯨ ꯀꯧꯁꯤꯟꯗꯨꯅ ꯊꯣꯏꯕ ꯋꯥ ꯍꯥꯏꯒꯦ ꯂꯥꯎꯅꯦ ꯁꯤꯗ꯫ ꯁꯤꯟꯊꯣꯏꯕ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯀꯩ ꯍꯥꯏꯒꯦ ꯃꯥ? ꯊꯣꯏꯕ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯂꯟꯊꯨꯝ ꯃꯌꯥꯝꯁꯦ ꯏꯆꯥꯒꯤꯅꯤ꯫ ꯍꯌꯦꯡꯋꯥꯏ ꯏꯆꯥꯅ ꯑꯃꯗꯤ ꯏꯃꯧꯅ ꯌꯦꯡꯁꯤꯜꯍꯧꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯏꯆꯥꯒꯤ ꯃꯧ ꯊꯤꯕꯗ ꯂꯟꯊꯨꯝ ꯃꯌꯥꯝꯁꯤꯕꯨ ꯉꯥꯛ ꯁꯦꯟꯕ ꯍꯩꯕꯤ ꯅꯨꯄꯤ ꯄꯥꯝꯃꯤꯅꯦ꯫ ꯁꯤꯟꯊꯣꯏꯕ ꯅꯣꯛꯂꯒ ꯑꯗꯨꯒꯤꯕꯨ ꯑꯩ ꯇꯧꯊꯔꯛꯀꯦ ꯌꯦꯡꯉꯣ ꯏꯃꯥ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ꯫ ꯉꯥꯟꯊꯣꯏꯁꯨ ꯃꯌꯨꯝꯗ ꯄꯨꯊꯔꯛꯇꯨꯅ ꯅꯥꯕ ꯐꯔꯦ꯫ ꯃꯄꯥꯒꯤ ꯂꯩꯖꯕ ꯄꯩꯁꯥ ꯈꯔꯅ ꯃꯤꯒꯤ ꯁꯦꯟꯁꯨ ꯈꯔꯗꯤ ꯁꯤꯡꯂꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯈꯔ ꯃꯈꯩꯗꯤ ꯁꯥꯐꯔꯦ꯫ ꯅꯣꯡꯃ ꯑꯌꯨꯛ ꯑꯃ ꯚꯦꯟꯗ ꯃꯤ ꯈꯔ ꯂꯥꯛꯇꯨꯅ ꯑꯣꯀꯦꯟ ꯍꯣꯏꯒꯤ ꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯑꯣꯀꯦꯟꯁꯨ ꯊꯕꯛ ꯆꯠꯀꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯦ꯫ ꯂꯥꯛꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯉꯛꯅ ꯌꯦꯡꯂꯤ꯫ ꯅꯨꯄꯥ ꯑꯃꯅ ꯑꯩꯈꯣꯏꯅ ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯛꯇꯦ ꯃꯤꯁꯇꯔ ꯑꯣꯀꯦꯟ꯫ ꯅꯨꯄꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯂꯃꯈꯥꯡꯗ ꯃꯥꯡꯕ ꯌꯥꯔꯣꯏ꯫ ꯑꯣꯀꯦꯟꯅ ꯃꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯒꯗꯕ ꯅꯠꯇꯦ, ꯃꯁꯥꯗ ꯍꯥꯏꯌꯨ꯫ ꯑꯩꯅ ꯃꯥ ꯍꯨꯟꯗꯣꯛꯂꯝꯕ ꯅꯠꯇꯦ, ꯃꯁꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯍꯪꯕꯤꯌꯨ꯫ ꯏꯕꯦꯝꯃ ꯄꯥꯈꯠꯅ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨꯗꯤ ꯇꯥꯃꯣꯅ ꯆꯠꯂꯣꯏ ꯈꯟꯗꯅ ꯀꯣꯏꯅꯗꯕꯒꯤ ꯍꯥꯏꯖꯕꯅꯤ꯫ ꯑꯣꯀꯦꯟ ꯃꯆꯤꯟ ꯐꯩꯅ ꯆꯤꯡꯂꯒ ꯅꯣꯛꯏ꯫ ꯑꯩꯁꯦ ꯅꯪꯅ ꯂꯣꯏꯕ ꯍꯨꯏꯔꯣ ꯍꯥ? ꯑꯩꯁꯦ ꯅꯪꯒꯤ ꯃꯤꯅꯥꯏꯔꯣ? ꯃꯄꯨꯔꯣꯏꯕꯗ ꯀꯔꯤ ꯋꯥꯍꯩ ꯁꯤꯖꯤꯟꯅꯅꯤ ꯈꯪꯗꯕ꯭ꯔꯣ ꯍꯥ? ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤꯁꯦ ꯊꯝꯖꯔꯝꯃꯒꯦ, ꯅꯣꯏꯒꯤ ꯋꯥ ꯑꯩꯈꯣꯏ ꯇꯥꯔꯣꯏ꯫ ꯅꯨꯄꯥꯁꯤꯡꯗꯨ ꯏꯕꯦꯝꯃꯕꯨ ꯊꯝꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯕꯤꯃꯣꯂꯥꯁꯨ ꯇꯥꯔꯤꯕꯅꯤ꯫ ꯃꯥꯁꯨ ꯈꯪꯏ ꯃꯄꯨꯔꯣꯏꯕꯅ ꯂꯥꯟꯗꯦ ꯍꯥꯏꯕ꯫ ꯑꯣꯀꯦꯟꯗꯤ ꯏꯕꯦꯝꯃꯗ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯏꯃꯨꯡ ꯆꯪꯈꯤ꯫ ꯊꯣꯡꯖꯤꯟ ꯃꯌꯥꯗ ꯕꯤꯃꯣꯂꯥ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯥꯏꯐꯦꯠ ꯂꯦꯞꯂꯤꯕ ꯕꯤꯃꯣꯂꯥꯗ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥꯗꯤ ꯉꯥꯡꯗꯕꯤꯗ ꯆꯪꯈꯤ꯫ ꯕꯤꯃꯣꯂꯥ ꯏꯕꯦꯝꯃꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯏꯅꯥꯎ ꯂꯥꯛꯑꯣ ꯆꯪꯂꯁꯤ꯫ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯈꯟꯗꯣꯛꯇꯨꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯏꯕꯦꯝꯃ ꯃꯕꯨꯛꯅꯤꯡꯗꯗꯤ ꯈꯪꯅꯤ ꯍꯥꯏꯅ ꯁꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯟ ꯊꯣꯡꯗ ꯇꯧꯁꯟꯅꯗꯨꯅ ꯏꯆꯦ ꯑꯩꯕꯨ ꯅꯅꯥꯎꯃꯛꯅꯤ ꯈꯟꯅ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯨꯡ ꯆꯪꯉꯁꯤ꯫ ꯏꯕꯦꯝꯃꯒ ꯕꯤꯃꯣꯂꯥꯒ ꯂꯣꯏꯅꯅ ꯀꯥꯗ ꯆꯪꯂꯛꯏ꯫ ꯀꯥꯗꯨ ꯎꯕꯗ ꯏꯕꯦꯝꯃꯗꯤ ꯍꯩꯅꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯔꯒ ꯏꯆꯦ ꯀꯅꯥ ꯀꯅꯥꯅꯣ ꯁꯤꯗ ꯇꯨꯝꯗꯣꯏꯁꯤꯕꯣ? ꯕꯤꯃꯣꯂꯥ ꯅꯣꯛꯂꯒ ꯁꯤꯗꯕꯨꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯇꯨꯝꯃꯖꯦ, ꯑꯁꯣꯝꯗꯅ ꯃꯄꯥꯒ ꯑꯇꯣꯝꯕꯒ ꯇꯨꯝꯖꯔꯅꯤ꯫ ꯑꯗꯣ ꯏꯆꯦ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ ꯇꯥꯃꯣꯗꯣ ꯑꯩꯒ ꯑꯣꯏꯅ꯫ ꯕꯤꯃꯣꯂꯥ ꯅꯣꯛꯂꯒ ꯍꯥꯟꯅ ꯍꯪꯈꯤꯁꯤ, ꯅꯍꯥꯟ ꯃꯈꯩꯗꯤꯅꯦ ꯃꯆꯥꯅꯨꯄꯥꯒ ꯇꯨꯝꯕꯅꯦ꯫ ꯉꯥꯟꯊꯣꯏꯁꯨ ꯖꯦꯝꯁꯀ ꯊꯣꯡꯒꯥꯟꯗꯒꯤ ꯕꯣꯔꯥ ꯈꯥꯎ ꯑꯃ ꯄꯥꯏꯔꯒ ꯉꯥꯡꯅ ꯂꯥꯛꯏ꯫ ꯖꯦꯝꯁꯅ ꯆꯦ ꯂꯨꯝꯃꯦ ꯍꯥꯏꯕꯅꯦ꯫ ꯆꯥꯕꯗꯗꯤ ꯋꯥꯏ ꯍꯥꯏꯔꯣꯏꯅꯦ ꯍꯥ? ꯑꯗꯣ ꯑꯃꯨꯛ ꯄꯣꯊꯥꯁꯤ ꯍꯥꯏꯕ꯫ ꯌꯨꯝ ꯌꯧꯔꯁꯤꯗꯤ꯫ ꯑꯁ ꯃꯤ ꯑꯩ ꯈꯨꯠꯇ ꯇꯧꯔꯦ꯫ ꯀꯗꯥꯏ ꯑꯩ ꯄꯥꯏꯕꯤꯔꯒꯦ ꯄꯤꯔꯣ꯫ ꯖꯦꯝꯁ ꯍꯔꯥꯎꯅ ꯑꯗꯨꯗꯤ ꯑꯩ ꯁꯥꯟꯅꯧꯔꯒꯦ꯫ ꯅꯪ ꯁ꯭ꯀꯨꯜ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯥ ꯍꯥ? ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ꯫ ꯉꯜꯂꯤꯁꯤꯕꯨ꯫ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ ꯆꯩꯅꯤꯅꯣ꯫ ꯖꯦꯝꯁ ꯎꯄꯥꯏ ꯂꯩꯇ ꯑꯗꯨꯝ ꯆꯪꯂꯛꯏ꯫ ꯌꯨꯝꯗ ꯆꯪꯕꯗ ꯏꯕꯦꯝꯃ ꯂꯩꯔꯝꯕꯗꯨꯗ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯏꯃꯥ! ꯏꯕꯦꯝꯃ ꯌꯦꯡꯊꯣꯔꯛꯇꯨꯅ ꯅꯣꯛꯁꯤꯟꯅꯩ꯫ ꯖꯦꯝꯁꯇꯤ ꯀꯤꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯃꯆꯦꯒꯤ ꯃꯔꯨꯝꯗ ꯂꯣꯠꯂꯒ ꯂꯩ꯫ ꯉꯥꯟꯊꯣꯏ ꯖꯦꯝꯁꯇ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯇꯞꯅ ꯏꯃꯥ ꯆꯦꯡ꯫ ꯕꯤꯃꯣꯂꯥꯅ ꯀꯗꯥꯏ ꯁꯤꯗ ꯄꯤꯔꯛꯑꯣ꯫ ꯉꯥꯟꯊꯣꯏ ꯖꯦꯝꯁꯀ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯡꯒꯣꯟꯗ ꯃꯄꯥ ꯂꯩꯔꯝꯕ ꯎꯕꯗ ꯉꯥꯟꯊꯣꯏ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ꯫ ꯕꯕꯥ! ꯑꯣꯀꯦꯟꯁꯨ ꯈꯪꯏ ꯃꯆꯥꯅ ꯍꯥꯏꯅꯤꯡꯉꯤꯕ ꯑꯗꯨ꯫ ꯖꯦꯝꯁꯁꯨ ꯀ꯭ꯂꯥꯁ 8 ꯀꯥꯖꯩ ꯍꯥꯏꯕꯇꯅꯤ, ꯌꯥꯝꯅ ꯄꯪꯉꯤ꯫ ꯃꯄꯥꯗ ꯀꯤꯅ ꯕꯕꯥ ꯃꯃꯥꯇꯣꯟꯅ ꯑꯩꯈꯣꯏꯗ ꯐꯨꯒꯗ꯭ꯔꯥ? ꯑꯣꯀꯦꯟ ꯃꯆꯥꯕꯨ ꯄꯝꯗꯨꯅ ꯀꯩꯒꯤ ꯐꯨꯗꯣꯏꯅꯣ
ꯕꯕꯥ ꯂꯩꯔꯤꯁꯤꯗꯤ ꯃꯥꯅ ꯂꯝ ꯍꯦꯛꯇ ꯍꯦꯟꯕ ꯌꯥꯎꯒꯦ? ꯉꯥꯟꯊꯣꯏꯅ ꯕꯕꯥ ꯆꯥꯛ ꯂꯣꯏꯍꯧꯔꯦ ꯆꯥꯔꯨꯔꯁꯤ ꯑꯗꯨꯒ ꯕꯕꯥ ꯊꯕꯛ ꯆꯠꯅꯕ ꯑꯣꯀꯦꯅ? ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯉꯁꯤꯗꯤ ꯅꯪ ꯂꯧꯕꯨꯛ ꯆꯠꯂꯅꯨꯀꯣ? ꯕꯕꯥ ꯀꯩꯗꯧꯒꯦ ꯂꯧꯕꯨꯛ ꯆꯠꯄꯕꯣ? ꯁꯤꯗꯤ ꯑꯩꯒꯤ ꯄꯩꯁꯥ ꯇꯥꯟꯖꯕꯅꯦ, ꯕꯕꯥꯅ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯜꯂꯤꯁꯤꯗꯤ꯫ ꯑꯣꯀꯦꯟ ꯃꯆꯥꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ ꯄꯨꯝꯅꯃꯛ ꯕꯕꯥꯅ ꯂꯣꯏꯅ ꯁꯤꯟꯒꯅꯤꯅꯦ ꯊꯣꯏ꯫ ꯕꯕꯥ ꯌꯥꯔꯦꯁꯦ, ꯆꯥꯛ ꯆꯥꯊꯣꯛꯂꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯉꯥꯟꯊꯣꯏ ꯃꯄꯥ ꯃꯆꯥ ꯆꯥꯛ ꯇꯣꯛꯂꯒ ꯃꯄꯥꯁꯨ ꯊꯕꯛ ꯆꯠꯈ꯭ꯔꯦ, ꯉꯥꯟꯊꯣꯏꯁꯨ ꯉꯁꯤ ꯅꯣꯡꯃꯒꯤ ꯌꯣꯟꯅꯕ ꯄꯣꯠ ꯊꯤꯕ ꯆꯠꯈꯤ꯫ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯏꯕꯦꯝꯃꯒ ꯕꯤꯃꯣꯂꯥꯒ ꯈꯛꯅꯤ꯫ ꯏꯕꯦꯝꯃ ꯕꯤꯃꯣꯂꯥ ꯂꯩꯇꯕ ꯇꯟꯖꯥ ꯌꯦꯡꯂꯒ ꯀꯅꯥꯗꯅꯣ ꯈꯪꯗꯦ ꯐꯣꯟ ꯇꯧꯏ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯅ ꯍꯥꯏꯔꯛꯑꯒꯦ, ꯁꯣꯏꯍꯟꯕꯗꯤ ꯌꯥꯗꯦꯀꯣ꯫ ꯐꯣꯟꯗꯨꯗꯅꯤ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯊꯣꯛꯄ ꯁꯤꯟꯖꯒꯦꯗ, ꯁꯦꯟꯗꯨꯗ ꯑꯗꯨꯒꯤꯗꯤ ꯈꯜꯂꯨꯅꯨ, ꯑꯩ ꯇꯧꯒꯦ, ꯍꯤꯡꯅꯗꯤ ꯊꯝꯕ ꯌꯥꯗꯦꯀꯣ, ꯑꯃꯨꯛꯇ ꯄꯨꯜꯂꯞ꯫ ꯍꯣꯏꯗ ꯏꯅꯦꯒꯤ ꯅꯤꯡꯕ ꯊꯨꯡꯂꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯑꯩꯒꯤ ꯅꯤꯡꯕꯕꯨ ꯊꯨꯡꯂꯗꯤ ꯅꯣꯏꯗ ꯄꯤꯗꯣꯏꯁꯦ ꯂꯨꯄꯥ ꯈꯧꯖꯥꯎꯅꯤꯅꯦ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗꯨꯗ ꯕꯤꯃꯣꯂꯥ ꯆꯪꯂꯛꯇꯨꯅ, ꯏꯅꯥꯎ ꯏꯕꯦꯝꯃꯗꯤ ꯄꯥꯈꯠꯄꯅ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯂꯜꯂꯠ ꯇꯧꯅ, ꯏꯆꯦ ꯀꯩ ꯍꯥꯏꯒꯦ? ꯀꯩꯗꯧꯔꯦ? ꯏꯄꯥ ꯄꯥꯈꯠꯅ ꯎꯏꯗ꯫ ꯏꯕꯦꯝꯃ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯔꯒ, ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯆꯦ꯫ ꯐꯔꯦ ꯄꯣꯊꯥꯔꯣ꯫